अहानबद मरुइब पाउ इंडो म्यांमार ngamkhai lambi national highway oina lauthok national highway 37 inglisingani kunga kunga taruki manunda loisina pandam thamni haina road transport and highways ki union minister of state Ajay Tamtan haikrai amadi school van driver singda sel gi demand tawrokpabu yaningda phongdoktuna driver singna sintha leptuna paksana khongjang changsikrai Kurumjari. ISTV meeting Tabiri Pupum Putaram Nokchari, Hojupau, Sandona Pizari. Indo Myanmar Ngamkhai Lambi National Highway or in a Lautok Lagani Amadi State Sigi Lifeline Lambi Oriba, National Highway 37, Chatliba Sen Bachahi, English Singani Kungamanga Kungataruki, Manunda, Mapung Fana Sembalo Shinaba Pandam Tamli Amadi, Manipurga Topa State Singa Samnariba National Highway Sing. Semga Sagalibasi, Atuba Matam Shilagani Haina, Road Transport and Highways ki Union Minister of State Ajay Tamtan Fungdokre. Wafamasi Chingmairong the Labour Classic Grandi the Harang Numidang, Paumi Singa Unabada Fungdokibani. Ajay Tamtan Makatana Manipur Taba Lambi Sing, Lebasi Minister of Road and Transport and Highways Mortna, Semga Sagatuna, Mapangal Kankal Hanaba Tabak Thoram Kya Leptana Paikali. Kilometer listing Amaga Chatred Humbudra Mari Sangba Puna National Highway. 11 gi thabak sing paikali project asi NHIDCL amadi state ki PWD ani gi khuthang da paikhat pani project sing asi ki hojik fawda punna kilometer 4 kani fuga taret semka chagatuna black topping tawre masida natana single lane oiramba lambi gi saruk sing double lane gi thak to onthokpa leire lemhori ba kilometer Jahunga Kuntragani Toya Sisu, English Singani Kungataru, Kungataret, Faubuki, Manunda, Mapung Fana Loshina Bahonaragani. How Kiba Chahimanga Romaster National Highway, same Navagidamag, Ministry Gidamag Lopa Kor, Lissing Taragani Toirom, Kaitaduna, Project Yankaiga Matugi Pekes, Kitabak Toram, Paket Pasuladi. Mahana Makatana Project Pekes 35 Land Acquisition Amadi Forest Clearance Tamaram Oiraga. Tintahan bani adubo NHIDCL ki maikedi gisu project sing asigidi thabak thoram sing matam chana loshina ba honari masida natana Imphal Jiribam National Highway 37 yangang popi dagina Fins Corner National Highway 202 Tamenglong dagina Mahur National Highway 137 yauna Churachandpur Tuibong National Highway 102B amadi Maram Paren National Highway 129A gi lambi sing chaliba senba jahi English ngani kungamanga kungataruk asida mapung fana loshina ba pandam thamli Churachandpur Tipaimuk National Highway 2 punna kilometer chaniga humfugani thoi sangba lambi si semga sagatnaba NHIDCL na mathau taba detailed project report DPR semsaba loire masida natana Mau Senapati National Highway 2 gi kilometer yang Katare does speak Mapan Ama Sangba Lambi Sigi DPR so Sem Sabalore. Luina Indo Myanmar Ngamkhai Lambi ki kilometer Chatruka Yankai Nipan Sangba Lambi Sigi Sem Sanaba, Projega Sigi Matangda Matotaba Punamak Yingshin Bahore. Atuba Matamda Anoba National Highway in a Lautok Lagani, Masigi Matakta, Nagaland Amadi Manipurga Fauna Riba Ukrul Jesami National Highway 202 kilometer. Jamaga Yankaiga Taruk Sang Balambi Mau Imphal National Highway 2 kilometer Marfutra Taret Amadi Maram Peren National Highway 129 kilometer Jamaga Supna Mari Sang Balambi Singasi single lane dagi double lane da onthokpagi thabak thoram sing paikat pasulere masida natana Mau dagi Sanapati Faubagi Lambi asi NHIDCL na 4 lane da onthokpagi thabak sing paikat pasulere Sanapati District Fauraga Nagaland Taba Interstate Kilambi si Hena Fagar Hanaba Pandamda Lambi se Magitabagasi Paikatpani. Imphal Dagina Moirang Faubagi Lambi si 4 lane on Tok Nabagidamag DPR Taurang Tobagalina State Langaki Maikadigi Tabak Thoram Pangtok Pasu Mapung Farakatore. Loina Chatliba Senbacha Hisigi Manungda kilometer Jamagayang Kaigani Toy Sangba Manipurgi Hingnabagi Lambi Oriba National Highway 37 Sisu Mapung Fana. Semba Loshina Pandam Tamli. Manipur Yang Leba Sigi Awang Nungpoki Summit Lon Gifibam Pagal Hanaba, Marilenaba Ministry na Taurang Kya Leptana Paikali Haiki. (2025) से लेकर 20 की हमने अभी तैयारी भी करी है इसको आप कंप्लीट करने का हमने आज इसकी भी मीटिंग किया है क्योंकि ये बहुत इंपॉर्टेंट है ये 152 किलोमीटर तक का इसका अपग्रेडेशन का काम हुआ है कई जगह ब्लॉक ऊपर का ब्लैक टॉप का काम करने का काम हो रहा है और इसमें सबसे बड़ी प्रॉब्लम है कि इस रोड में काम करने में आप लोगों के ध्यान में ही है कि इतना एकदम अचानक इसमें इतना प्रेशर है काम करना कॉन्ट्रैक्टर के लिए भी बहुत सारी दिक्कतें हैं उन दिक्कतों को देखते हुए किस तरीके से हम अपना काम का रास्ता निकाल के इसको कंप्लीट करें ये हमारे लिए आज हमने इस मीटिंग में डिसाइड किया है कि कैसे कैसे करके इस काम को करना है क्योंकि अचानक से इसमें ट्रैफिक बढ़ा है जिस कारण से
आप लोगों को भी कष्ट हो रहा है ना, तो मगर ये कष्ट ना हो इसके लिए आज हमने एक योजना तरीके से बैठक बुलाई है, इसको पूरा करेंगे। तो ये आप सबके बीच में ये विषय रोड हमारे भारत सरकार की मिनिस्ट्री के माध्यम से मैंने जो 2 दिन का अपना यहाँ का रिव्यू रखा है, 2 डिस्ट्रिक्ट की मॉनिटरिंग भी की है, भारत सरकार की योजना का भी हमने जायज़ा लिया है, रोड्स का भी आज जायज़ा लिया है। ये आपके माध्यम से, आपके मीडिया के माध्यम से मणिपुर के अंदर रोड डेवलपमेंट के काम तेज़ गति से हो, इसमें हमारा डिपार्टमेंट NHIDCL, हमारे मिनिस्ट्री के लोग, मैं स्वयं आके मॉनिटरिंग कर रहा हूँ, तो हम बहुत तेज़ गति के साथ मणिपुर की सड़क सुविधाओं को और अच्छा बेहतर बनाएं। All Manipur School Students Transporter Association da puba thangba ngamloidaba sel gi demand torokpa handokpiu haiduna kongbada leiba saudong pung lampak da ben driver singna wakani famkre wangkhaidagi langdum faubada leiba school taraga tareta ben service toriba ben driver singna sarkyaduna famkiba wakani famadura sarkyakiba St. George Higher Secondary School gi ben driver Sorokhaibam Nepolina School ben service toriba ben driver sing the loop kharana sel gi demand tawduna awaba pirakliba si tawbiganu ben service toriba si government na su ben amada mahiroi masing akakna pa pugadabani haibagi athingba leribani masigi mathakta mahiroi sing da awaba imung yaudaba natte maduna matam chana ben gi fair piraktabagi khudong chadaba ben driver sing na mayok naribani awaba kya leiduna su mahiroi sing gi mahi tampham matam chana tambayanaba imung manung su puba ngamnaba ben driver sing na honaribani awaba singbu khangbiraga makhata na puba thangba ngamloidaba sel gi demand ben driver amadi association na topigan haiki khogi ben thoba ba mayam sida awaba pibi ba paisa gi demand toba sina singba singa se akuna yajaning dia na maruina haijabane akoi sena haibada akoi bel amom da sarkar na ayab matu na tara manga dai hena su puba yada bana amon lei adu lei banina stage sata mayam je pira phosi awi pira to su ba ban gi problem mayam ju lei ba imung manung ju puri banina paisa khara jina puri banina awaba mayam am thena sei banama sina ban gi kangu da sen gi demand to ko pa si to biganu na akoi gi association ba ke gi haijade School ben service tauriba sing na puba thangba ngamloidaba sel gi demand tobiganu ben driver sing humang mamal na imung puri bani hingbada waga da potlum thangat piganu haiduna Imphal East District suma fam kharada wakani fam kre All Manipur School Student Transporter Association asiki makhada leiba tongan ba school sing da ben service tauraga hingliba ben driver sing da loop kharana sel gi demand toraktuna awaba piragliba sigi mayok tangasi school gi ben service lab laga khongjang changsilaba sibu sawaladuna Kurai the labor TV Tower Manaki Nesu Lampak Manakta Maike Adungi Mahitam from Sang Kunda Ben service Piriba Ben driver Singa Wakani from Punky Wakami from Maduda Sargakiba All Manipur School Students Transporter Association Amstagi Controller Nauribam Mega Chandrana Nasi School Ben service Tauraga Hingliba Ben driver Singa Si Humang Mamal Aduna Imumanung Puribani Eja Sing Mi Oinaba Sem Nabuhonaribani Mamang the COVID-19 Laichet Ki Chaiting Adugi Awaba Koktringe Amuk Manipurgi Irang Namaram Oiraga Awaba Hena Pikiba Kanglub Amani Ben service Taurakliba Si Chahi Ani Farak Lamagani Masida Amuk Loop Kharana Association the Sel gi demand Toropagi Matakta Lanai Oina Suben driver Amada Lupalising Ani Pigatabani Hibana Chingba Puba Thangba Ngamloidaba Sel gi demand Toba Si Topigano I Kruisu Imung Manung Puribani Hibasi Loop Sing na Sukhangbiu Lengang na Ben Amada Angang Taragani Twideki Hena Puba Yaro Hari Adubu Awaba Karada Wedaba Sumen Kanaba Amstana Angang Taraga Manga Pubagi Ayaba Piraga Ben service Toribani Masida Awache Ting Pibigano Haiki ngasi akoina akoigi sit in protect torga akoi manipur gi oina school lab sari je koi school gi ben thori ba sigumba akoigi diverging jida tongan ba manipur da leiba organization loop mayam jina akoina puba thangba moi da ba sel gi demand mayam lakpa adungma demand jing adu akoina pi dana ba gi damta koi bo ngasi gi sit in protect se pangthok jabani puba thangba moi da ba haiba je ngasai gi sempham je akoi yam bai tare akoi ngasai gi aham da di akoi organization gi union na piram bedo Union gi natabida koi personally ben amada paisa su khaigat kadam ne habegi condition am lakpadagi koi ngasi asiguma sit in protest se pangthok jaw
Kanchi Khulda Labor Standard Robert Higher Secondary School Mamangdasu All Manipur School Student Transporter Association Amstana Sinduna School gi Ben Service Tauriba Ben Drivers in Awakani from Chatakre. School Ben the Selgi demand Toroko Yaning the Fungutuna Chataki Wakani from Maduda School Ben gi driver Kana Sarukaki. Jiribamdagi Imphal tamna Imphal Jiribam lambida tongan ba nongmada changdraba yadraba potlam sing puba tata gari sing na ngarang numidang noni da khamtuna leiri ngai da sakhangdaba mioi khara laklaga gari sing e mingshal thugairam baga loinana tata driver sing dagi su paisa munkhre hari tata gari sing aduna Imphal tamna tholaknaba noni da khamduna scot lakpa ngaiduna leiri ngai da sakhangdaba singna tata gari taragi mathakta gari gi mingshal thugai baga loinana driver sing dagi paisa munkhibani hari Siberia dagi Pairoktuna Manipur gi Tamenglong district ta chaktaraba Amur Falcon Tamenglong district thadoktuna Africa tamna paiba hokre tha sigi tang taraga mathoida Tamenglong Forest Division amadi Wildlife Institute of India Dehradun ga kusamnaduna Amur Falcon ahum labama amom ani apang ahu alang haina mingthonduna satellite transmitter tech tauraga Tamenglong district ki Chuilon village dagi thadokibani apang amadi alang haina mingthonba Amur Falcon ani ngarang Bangladesh songna paikre Amur Falcon ani Bangladesh songna paikre have a Wildlife Institute of India amadi Forest Department satellite transmitter track tobada khanglakpani hari ningsing bayai handak chahi gi oina Siberia dagi pairakpa Amur Falcon chahi sigi October gi tang tareta Tamenglong district ta chaktarakibani Tamenglong district thadok Central India fauraga Arabian Sea mathak lana pairaga South Africa da muk chaktarugani Hosipaugi marthana temba bremtang lominasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking matungna mayamba mukhana taramnok chari makhata pau pisari Little Flower School Imphal gi Superior amadi Headmistress oiramba Mother Provincial Sister Mabel Gothorpe FMA Opagi Thoram Past Pupils Association PPA Little Flower School Imphal na sinduna ngasi school asida pangthokre PPA LFS Imphal gi maiketi gi Mother Provincial Sister Mabel Gothorpe ki mafamda achamba khudol tamduna ikai khumnabu utkiba thoram aduda Mother Provincial Sister Mabel Gothorpe na school asida ngasi amuk hana lakpa amadi mahakna school asida leiramba matamda oza oiduna leiramba kya ama ngasisu lengdana adumak leirambasi nungaiba fawi matam pumnamakta school asigi oza maheiroi amadi mahakanaknaba mari adumak lei haibasi fawi haiki tharamadun LFS Imphal gi Superior Rosemary Adafor school asigi Headmistress Sister Mercy Gangmai school asigi oza PPA gi thomi amadi school asida tamlamba Past Pupils singna sarukya kiba loinana school asigi Past Pupils singna school asina makhoibu ngasi mi amamam oineba sembada lawrakiba thautang singbu nahongnana ningsingtuna singthaki Indian Red Cross Society Manipur State Branch na Sinduna Society sige MG Avenue da Labor Office ki training hold the first aid ki matangda nimin nipani chatharakpa senior professional singi training on first aid loshingkre tharamaduna Indian Red Cross Society Manipur State Branch ki chairman Narendra Ningomba vice chairman Dr Laishram Manglem general secretary Navachandra Athokpamna athoiba mithunglen singwaina sarukyaki tharamaduna training program adura sarukyaki ba senapati Kakching Bisnupur Imphal East amadi Imphal West district tagi myoi mari khangatuna sarukyaki ba senior professional participants sing da participation certificate sing yen thoki loinena training trainer sing da kudolpot piduna ikai khunbasu utki Thasigi Tangma Panda All Maitei Pangal School Ben Association Sinduna Pangtokiba Ahan Bathawal District Maitei Mayek Competition the Makung Matang Taraba Singi Result Exam Controller BM Tas Khan Lautokre Category Anithokna Pangtokiba Competition Aduda Consolation Prize Winasu Mahiroi Mangamanga the Kanki Hari
ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯈꯟꯅ ꯄꯤꯖꯔꯤ इंडो म्यांमार ngam lambi national highway oina laukhoklagani national highway 37 ing lisingani kunga manga kunga taruki manungda loisina pandam thamli haina road transport and highways ki union minister of state Azai Tamtan haikre amadi school van driver singna sel ki demand torokpabu yaningda phongdoktuna driver singna sintha leptuna park sanna khongjang changkre Hoju faugi na di ICB na sandok chari ba pau matang asi lo sinjare miring tabiri ba pumna mapu amkhana